Ngasi numidang wairam phongkiba kanglibaki mairagi pause degi maruoiba pau khara khangajaraka miyamda khudo tamjage akha araw galoinina sitkiba nonglei nungsit amadi lena yumkai amadi mahi marong kaya ama ata thonkrei ngarang amasung asigi lonaba ahing nongyai amadi nongalamdai lamdam asigi tunga ba mafam kayada akan mamongda nong nungsit sitkibada natana akha araw galoinina len takrei mafam kayada yumkai kaya ama ata thokrai nonglei nungsit amasung len taba aduna maram oiraga mana masing pak sanamang takhibada natana yumkubliba jingkasing len ama ata sauna thonkre haire pau sesna phangba paugi matung inadi ngarang nonglei nungsit kalonina nongsu khiba madi akha aragwalonina akal mamongda len takhiba duda mayang impal thoba district Kaksing district amadi Nonai district ki mafam kayata sauna ama ata thoan ki haide nonglei nungsit kalonina chukhiba nong marakta len tarakhiba na maram ojuna Kaksing district ki kairak ki mafam kayada thaba khongdrom kobi telongna singba yamna sauna ama ata thon ki nonglei nungsit aduna wangkem assembly constituency ki manungchanba yari pokektru khoirom bamo lekaina singba mafam singdasu yumkai hingola thaba manama sing sauna mangta anke Imphal East District ki manungsanba yaripo ki tunga ba kun kaya da su lena yum kay amadi ingkol ki manama sing kaya su ama ata thon ki adubo nonglei nungsit amadi akha araw yawna nong takiba duna mi aso apan yaw ki balayti haide amaram dangarang ki akan ba nonglei nungsit amadi akha araw galonina len takiba duda Nonai District ki mafam kaya da su sauna ama ata thon ki Nonai District ki mafam kaya da may phangdrei Iram nala singda ka hene ising tungsinbadagi pathoktuna lambi sapada khudongsadaba kaya mayok na halay lonina yumda kupal jingga kaya len tarakpadagi yamna saungna ama ata tho ale haire nakal amaramda India Meteorological Department IMD na ngasi ayuk thokiba Special Weather Bulletin amagi matung inna Manipur yauna awang nupo state singi ngasigi oina yellow alert layde Manipur, Meghalaya, Mizoram, Nagaland, Arunachal Pradesh, Tripura amasung Assam na singba awang nupok ki state singda kilometer kuntradagi nipu pawa yang nungsit sitpada natana akha araw tawbagalonya na nong suba yay haide adum oina mapiba masi hayingdagi di pibam khara pagalapagalonya na green alert lairaba yay hani report asina palle makha tarapa pawda governor na Hotnarakliba khulai khuchunabagi thaba ase Ching amasung tam animagta sap manana paikhatpiu Santi Bala Manipur gi Governor Ajay Kumar Bala na thokiba order amagi matung inna lona yadaba khulai pairiba singna manakna pa police station sing amade security force sing da khusinanaba Hotnarakliba khongthang ase Manipur gi sing amasung tam khakta da paikhatkadabane haina singjamai tu lilong apuma maira paibilop ki general secretary Santi Bala khaidem na phongdokrei wapham asing asi Manipur Press Club ki Kabru Holda pangthokiba paugi mifam amada Santi Bala na phongdokhibane mangna paumi singda makhata na phongdokhibade Manipur da haukiba chahi lising aniga sumna kungahumdagi me ahumdagi hauduna ngasi phawba Hotnarakliba lal asida India government amade security force na mathau ningthina taroktabadagi majati mapurup kanjanaba khulngapa sing tholakhibane khulngapa isa kaya tholalamdrabade Lamdam asida lairiba maitei purup asim lambasu yai maram aduna khulngapa phaba punba amadi khulai phagapagi thabak sathariba ase nakal animakta sap manana tawdina tapaki mafam singkhaktada tawrakpa thoklabade lamdam asida lairiba mama oibi kayana akam khongjang jangsinaba sem saduna laire haike makha tarapa pawda question leak oibada chenaba AOC amade vice principal mapunchi chuppa jail da thamgadavane desam Haukiba February 15 da question melauba SSLC examination 2025 ke social science thokpa namite examination haudringai pungkhai ama watlingai da question leak ohembada senariba Little Star English Higher Secondary School Thawbal Haukha gi AOC Samandra Megachandra amade vice principal Yumnam Ranjit Singaba matam chana phabagi damak Manipur police amade Cybercrime Unit ki timbo desam na ikai khumnabo utpagalonyana thagaba phongdorakli haina ngasi desam ge secretary general nongthongbam thoithoibana phongdokrai ofam asing ngasi kwa kaithada leiba desam head office ta phangthokiba paugi mifam amada nongthongbam thoithoibana phongdokibane mangna makhata na phongdokibade
Little Star English Higher Secondary School asigi Vice Principal oibada nattana founders oiriba mioi amana asiguma mathong huktaba thabak toramba asi khunai asigi khwaidagi lebak tibani masina khunai ba semnaba school linkachariba mioi amadi thamoi sengna oja oiriba kayabu lan uhalagani thong asi akhoi khudimakna condemn tawgadabani haire mahangna makhata na hai khunai asibu mangnaba siliba mahairoi singbo hu pithakliba ojagi maikhum uppa miyoi sing ase the Manipur Prevention of Malpractice in High School Living Certificate and Higher Secondary Examination Act 2024 gi matung inna mapunsi chupa jail thamgadavani makhoigidama ukil amatana sawgatloidavani schooling babu drug lalomba gumna lauriba Little Star English Higher Secondary School gi founder asi cherapi bakhak natana school asiba mahairoi singi amadi lebak khunai gi khallaga education a Bosem amadi kosem na khudakta de recognize tawgadavani haide Manipur gi Chief Secretary na wapham masi tarai na lauroidavani khudakta student singi tungi damak khallaga action lawviyu aramba tawba yade logi chera phangi haibadu thawdo asuna khudam ohengadavani loinina matungda asiguma thawong asi amu hanna tawhandanabage kariguma de samgi demand sing asi thabak to onthoktarabade hauji pangthokadariba examination asi hek loibaga desam amade Mairoi singa khusamnaraga makhal makha kayagi khongjang changsingani haide makha tarakpo na kangla paudagi maru oiba pau khara khangacharaga miyamda khodo tamjige Union Home Minister amasung Governor na tangdulai tawa hanjilaknaba thabak laukhalakliba si thaganingai ni eti Union Home Minister Amit Shah na state asibu tangdulai tawa hanjilaknaba yamna luraba matamsida laulakliba khongthang ase yamna challenging oiba commitment asina nungsiraba Manipur state po Mahusagi punsida puraknaba Hotnarakliba thabaksing thaganingai ni haina Arambai Tenggol gi Public Relation Officer Robi Mangang Khwairakpamna khoyek pidino thadorakpa cherol aman haire cherol asina makha taribade Manipur gi Governor Ajay Kumar Balaga handakta Arambai Tenggol ga unakiba aduda thajaba pirapa wapham kayada thajaba thamkiba adu thaba oina Manipur gi lifeline oiriba National Highway lambi anida Miyamna maning tamna chatnaba hangdoklagani haiba khongthang asida eti gi maikidagi su thakappaga loinana Manipur gi ngamkhai paring indoor Myanmar border fencing khumang chaksil hanaba hotnariba asina loisilakpade state asigi territorial security awaba su koklagani Manipur gi governor na state asi drug free amade drug trafficking law kaina changsilakpa thingnabagi lakholapa khongthang asi aikhoi gi laminariba Kanglup singi marakta ingtapa purakpada mating oiragani handakta law kaina sajilamba bunker thugai kiba sinasu state asida mahausagi punsida hanjilaknaba hotnabada mating panglagani Union Minister amasung Governor A.K. Balana Manipur state pu mahausagi punsida laknaba hotnariba thabak thoramsingda Arambai Tenggol mapumpana sawgatle state asida mahausagi punsida hanjilaknaba lengang lokholakpa thabaksingda cooperation piduna State asi chawkhapa lamdam oirasunu haina Arambai Tenggol gi PR gi cherol asina makha tare makha tarapa pauda India lengangna Manipur loisinaba hotnariba thong lepiyu santi Manipur da thokliba chahi ani suraklaba irang ase loisinaba simbiyu India lengangna Manipur loisinaba hotnarakpa manba khulngapa sing phanaba Hotnarakliba chatharakliba thong lepiyu haina Nambol area apun maira paibilokki President Maibam Santi na phongdokre wapham asi poirei leimaro maira paibi apunba Manipur amade All Manipur Women's Volunteer Association gi mieng makhada lup asina sinduna Nambol de ngasi pangthokpa paugi mifamda mahangna phongdokhibane mahangna makha takhibada irang asida India lengak ki siphai sing policing amade atai Central Force sing na mathau sumna tawdabadagi maite miyam gi punsi amade lanthum kaya mang tagli Maduna masagi mapurup kanjanaba khulngapa sing tholakibane masana pamna thokhibanate khulngapa sing tholamdrabade maite phurup mulambasu yai aduna India lengangna amade governor na khulngapa sing phanaba hotnarakliba thong khudakta lepkadavane coming operation tawbosu lepkadavane Manipur gi CM bu pham thado halaga PR chalaiduna khulngapa sing phanaba hotnaba khudakta gi lepiyu anobolenga ama semharlo irang loisinaba simbiyu haiki